Nupadu makada taki Daniel ngakning lei tungdagi kanagumba amana kubakurei Tharemba ngakna mamai do leitrok tuning lei adubu mamit mana chapyumkri pakana mu fading lei mana kaliba misak aduda adubu pamliba adu kari soramdre nongthangi joking do boradu lisilaga thamboirami nongthang nongmi hari Kaino adukna pangal putugtuna boradu da puidaba nangonda kereno Tharemba haipang khangda tumina lei marandi lanjarurabanina Nongthang yamlemna monghadana asawbutana hai Ningthogi mana paklangda thikli haiba nang khangdra mali Ikai boyne khangdradi upaibudi leite Aina thabi khaiduna nanna tawba thabak khuding khanglam haina khangano Aina nangbu laina thadokduna chalhankibagi maramdi Aina mafumsida laklibase mi bhatki tukki khandina lakpanate Aduga huida aina chaina piuraga kidoruni Huina khongba haisidi machatni khongba tabani Adubu chikpadi ngamloi Huida fudana kidoruni Madi mara leidabani Huibugi athang ngana chijabani Tharemba saubani adre mangondani hui hariba adu ma khangi Tharemba sauna chanaktuna nongthangda kinna phajaba ama pisili Nongthang haifet yengamaga prap changsili Nganba Nongthang saplepi aduga mamaidu leithorei Ojadu leptuna lerami Ojadu haifet ani du yenglaga Kidonare Nongthang sakpamda sathanjali aduga nokmi Oja sumlerambani Tharemba sorsang hondorei mana khanbana nongthangna thokiba thodok pumba magi ojagi mafamda tamli khalubani adubu tamkhidri kari marambu leibanano Ojaduna Lo dudi matam se asilaktre Nongthang nokmi Oy oja lakjarage Logo Asi haram laga chakhi Nongthang Tharemba da haifet yenglaga khongkap ama ani chalamba matung chapleptuna Masidi kamai doksiba Asi haram laga chakhi Tharemba sauna makut khubak tu da kinne thili aduga amuk narduna haifet chuklaga Ayo Asumna mes mafamda lai mes yenglene tawridu saurangna yengbanara yengphung khangdre yeningde yengbanara khangde ngasidi aduki mati kuikre phambada wasila aba mali mathundu koilenglengi asukwana khangbani Tharembana Kuino punghendro moise Henthoi bangakna Kuino wali Bai nungkidoge Tharemba ipa pakatna Kishu Nasang ngamdabro nangba Kisau dira Ada Kuino hitayo Ngan basi mamai di farabra Farabani Ojana hona manbadagi Makutusu ojana fazana hona badagi Hapta amasida fazana fagre Sige haradi ojase yam nungsi nungsi Kuino nangna amu narega takalaisina Kristo di minangba Henthoiba asom don thoktuna sanariba adu yengkri Bembe mama machasu yengadabagi ngairi adubu thoklakliba nupa adu ubada mamit lakthorei Wow Makut kikalaga pidung jongi Aduk wana yengba mes loisinkri wajabagi mahi phangli mathangda Daniel amadi nongthang kauthorei Haujikna henna wana ngaiba tari ngasai makai wai haribadu adudagi henna waba amamuk pirari Pakhat manbana phuk haugatli magi matawduda henthoiba ngaklami
ꯑꯗꯨꯕꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯣꯡꯊꯥꯡ ꯗꯥꯏꯅꯦꯜꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯤ, ꯉꯁꯤꯗꯤ ꯐꯅ ꯐꯖꯅ ꯐꯨꯔꯦ, ꯅꯍꯥꯟ ꯃꯥꯅ ꯐꯨꯈꯤꯕꯒꯤ ꯂꯃꯜ ꯑꯣꯏꯅ ꯗꯕꯜ ꯍꯦꯟꯅ ꯐꯨꯔꯤ꯫ ꯗꯥꯏꯅꯦꯜ ꯃꯥꯒꯤ ꯈꯨꯐꯨꯗꯨꯗ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ, ꯉꯝꯗ ꯂꯥꯝꯗꯨꯅ ꯊꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯅꯣꯡꯊꯥꯡꯅ ꯍꯩꯁꯤꯡꯅ ꯍꯟꯗꯣꯛꯈꯤ꯫ ꯗꯥꯏꯅꯦꯜ ꯍꯥꯏꯔꯤ ꯍꯥꯏꯐꯦꯠ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯁꯥꯗꯨ ꯄꯨꯕ ꯉꯝꯗ ꯄꯨꯇ꯭ꯔꯨꯞ ꯇꯥꯈ꯭ꯔꯦ꯫ ꯑꯣꯖꯥꯗꯨ ꯍꯔꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯤ, ꯍꯦꯟꯊꯣꯏꯕꯁꯨ ꯍꯔꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯍꯔꯥꯎꯃꯟꯕꯅ ꯑꯣꯖꯥꯗꯨ ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃ ꯇꯥꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯍꯔꯥꯎꯕꯒꯤꯅꯤ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ, ꯑꯩꯈꯣꯏꯒ ꯁꯥꯎꯒꯣꯟꯅꯗꯨꯅ ꯂꯩꯕ, ꯀꯞꯄ ꯍꯥꯏꯕ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯔꯝꯅ ꯈꯥꯡꯒꯅꯤ? ꯃꯤꯑꯣꯏꯕꯅ ꯍꯔꯥꯎꯏ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ, ꯊꯃꯣꯏ ꯁꯣꯛꯂꯦ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯄꯨꯊꯣꯛꯅꯕ? ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯧꯗꯨꯅ ꯃꯥꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯁꯨ, ꯑꯆꯨꯝꯕ ꯆꯠꯆꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄ ꯃꯤꯅ ꯉꯁꯤꯗꯤ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯛ ꯋꯥꯅ ꯃꯤꯒ ꯅꯦꯛꯂꯒ ꯃꯥꯕꯨ ꯐꯣꯟꯈꯤꯕ, ꯁꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯟꯅ ꯀꯌꯥ ꯋꯥꯅ ꯈꯟꯈꯤꯕ, ꯉꯁꯤꯗꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯎꯕꯤꯔꯦ꯫ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯥꯞꯅ ꯊꯝꯂꯣꯏꯁꯤ꯫ ꯗꯥꯏꯅꯦꯜ ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯎꯪꯗꯨꯅ ꯂꯦꯞꯂꯤꯕ ꯅꯣꯡꯊꯥꯡꯒꯤ ꯃꯃꯥꯏꯗ ꯊꯤꯜꯂꯤ꯫ ꯅꯣꯡꯊꯥꯡ ꯍꯥꯏꯐꯦꯠ ꯍꯜꯂꯤ, ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯝꯍꯜ ꯎꯔꯛꯏ꯫ ꯃꯃꯥꯕꯨ ꯎꯖꯔꯛꯑꯕꯗ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ, ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛꯁꯨ ꯐꯨꯔꯛꯏ꯫ ꯅꯣꯡꯊꯥꯡ ꯆꯪꯁꯤꯟꯗꯨꯅ ꯗꯥꯏꯅꯦꯜꯕꯨ ꯐꯨꯏ꯫ ꯗꯥꯏꯅꯦꯜ ꯃꯁꯥꯗꯨ ꯌꯥꯗ꯭ꯔꯦ ꯌꯦꯡꯕ, ꯅꯍꯥꯟ ꯃꯥꯅ ꯐꯨꯈꯤꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯑꯁꯣꯛꯄꯗ ꯊꯤꯜꯂꯛꯄꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯥꯎꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯗꯥꯏꯅꯦꯜꯒꯤ ꯃꯃꯥꯏꯗ ꯀꯤꯟ ꯐꯖꯕ ꯑꯃ ꯄꯤꯁꯤꯜꯂꯤ꯫ ꯔꯤꯐꯤ ꯈꯣꯡꯂꯛꯑꯝꯃꯤ, ꯅꯣꯡꯊꯥꯡ ꯁꯠ ꯆꯠꯊꯣꯛꯈꯤ꯫ 1, 2, 3, 4 ꯊꯔꯦꯝꯕ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯏ꯫ ꯅꯣꯡꯊꯥꯡ ꯁꯥꯎꯅ ꯌꯦꯡꯂꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ꯫ 5, 6, 7, 8, 9, 10 ꯑꯣꯖꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯁꯣꯝꯗ ꯅꯨꯡꯁꯤ ꯍꯔꯥꯎꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯈꯠꯂꯤ꯫ ꯀꯔꯤ ꯇꯥꯡꯉꯟꯕ? ꯊꯃꯣꯏꯅ ꯃꯤꯔꯥꯏꯔꯒꯦ ꯂꯥꯞꯊꯣꯛꯂꯒꯦ ꯈꯟꯕ, ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯃꯣꯏꯗ ꯃꯆꯨ ꯁꯪꯈꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯍꯦꯛꯇ ꯇꯔꯥꯏꯅ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ? ꯉꯝꯂꯣꯏ꯫ ꯊꯃꯣꯏꯗ ꯑꯇꯣꯞꯄ ꯃꯆꯨ ꯁꯪꯒꯦ ꯈꯜꯂꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯆꯨ ꯑꯗꯨ ꯁꯦꯡꯂꯣꯏ, ꯁꯦꯡꯅ ꯃꯨꯊꯠꯇꯅ ꯑꯇꯣꯞꯄ ꯃꯆꯨ ꯁꯪꯕ꯫ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯃꯆꯨ, ꯃꯁꯛ, ꯃꯑꯣꯡ ꯑꯗꯨꯃꯛ ꯇꯥꯕ ꯉꯝꯂꯣꯏ꯫ ꯂꯥꯞꯂꯒꯦ ꯈꯟꯗꯨꯅ ꯂꯥꯞꯅ ꯆꯠꯈꯤꯕ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯑꯗꯨꯛ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏꯗꯨꯒꯤ ꯅꯤꯡꯉꯥꯏꯗ꯫ ꯅꯨꯡꯁꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯠꯀꯤ ꯄꯤ ꯃꯍꯥꯛꯁꯨ ꯆꯤꯟꯊꯔꯛꯏ꯫ ꯏꯕꯦꯝꯍꯜ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯕꯨ ꯎꯅꯤꯡꯉꯛꯏ꯫ ꯑꯃꯔꯣꯝꯗꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯕ, ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ, ꯊꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯑꯏꯪꯕ ꯍꯩꯔꯕꯗꯤ ꯁꯣꯏꯗꯅ ꯃꯈꯣꯜ ꯊꯣꯛꯑꯅꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯗꯥꯏꯅꯦꯜꯒꯤ ꯃꯃꯥ, ꯑꯐꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯕ ꯉꯝꯗꯕ ꯅꯨꯄꯤ ꯑꯁꯤ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯊꯥꯗꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯄꯪꯕ ꯃꯃꯥ ꯃꯆꯥꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯁꯤꯒꯦ ꯈꯟꯕꯗ ꯃꯀꯣꯛꯇꯨ ꯎꯔꯨꯔꯨ ꯉꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗ ꯀꯨꯏꯅ ꯀꯣꯛ ꯊꯥꯗꯗ꯭ꯔꯁꯨ ꯌꯥꯕ ꯅꯨꯄꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯥꯅ ꯐꯠ ꯂꯥꯛꯁꯤꯜꯂꯤ ꯃꯥꯒꯤ ꯃꯀꯣꯛꯇ꯫ ꯋꯥꯈꯜ ꯃꯥꯁꯨ ꯀꯤꯕ꯭ꯔꯥ ꯑꯗꯨꯛ ꯐꯠꯇ꯭ꯔꯕꯤ ꯃꯥꯒꯤ ꯃꯑꯣꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯛꯄꯗꯤ? ꯀꯔꯤ ꯋꯥꯈꯜꯅꯣ ꯂꯥꯛꯂꯤꯕ ꯑꯗꯨ ꯆꯤꯝꯕꯥꯟꯊꯣꯡꯗ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯃꯤ꯫ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯃꯃꯤꯠꯇꯨ ꯈꯨꯠꯆꯤꯟꯅꯗꯨꯅ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯦꯛꯁꯤꯟꯅꯩ꯫
ꯁꯣꯝꯗꯗꯤ ꯑꯣꯖꯥꯗꯨ ꯍꯔꯥꯎꯅ ꯅꯣꯡꯊꯥꯡꯕ ꯀꯣꯟꯁꯤꯟꯕꯤ ꯗꯥꯏꯅꯦꯜ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯅꯣꯡꯊꯥꯡ ꯃꯤꯠꯇꯒꯤ ꯄꯤꯅ ꯇꯥꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ ꯑꯣꯖꯥꯗꯨꯅ ꯋꯦꯟꯕ ꯑꯣꯖꯥ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯊꯧꯅꯥ ꯈꯪꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯑꯣꯖꯥ ꯈꯪꯕ ꯉꯝꯃꯤ ꯅꯪꯗꯤ ꯑꯊꯣꯏꯕꯅꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥꯟꯅꯕꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯅꯍꯧꯔꯁꯅꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗꯤ ꯅꯝꯁꯤꯟꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯊꯝꯂꯣꯏꯗꯕꯅꯤ ꯃꯗꯨꯅ ꯃꯁꯥꯒꯤ ꯃꯍꯩꯕꯨ ꯃꯥꯡꯍꯜꯂꯤ ꯉꯁꯤꯗꯤ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝ ꯃꯈꯣꯏꯁꯨ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯖꯔꯁꯅꯨ ꯑꯣꯖꯥ ꯄꯦꯂꯦ ꯉꯥꯟꯕ ꯅꯣꯡꯊꯥꯡꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯃꯁꯥꯒꯤ ꯄꯥꯝꯖꯕ ꯄꯥꯏꯖꯕ ꯄꯨꯝꯕ ꯃꯁꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯁꯅꯨ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯁꯥꯟꯅꯕ ꯄꯥꯝꯖꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯈꯣꯏꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯩꯒꯨꯝꯅ ꯃꯈꯣꯏꯁꯨ ꯑꯩꯅ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯃꯠꯇ ꯐꯪꯗꯅꯕ ꯑꯣꯏꯅꯕ ꯑꯁꯨꯝꯅ ꯃꯣꯏꯒꯤ ꯂꯩꯐꯝ ꯇꯥꯝꯅ ꯂꯥꯛꯏ ꯏꯕꯦꯝꯍꯜ ꯍꯔꯥꯎꯃꯟꯕꯅ ꯀꯞꯇꯨꯅ ꯊꯣꯏꯕ ꯃꯃꯥ ꯌꯥꯝ ꯍꯔꯥꯎꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯃꯟꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯅꯣꯡꯊꯥꯡꯅ ꯃꯃꯥ ꯀꯞꯀꯅꯨ ꯉꯁꯤꯗꯤ ꯀꯞꯄꯒꯤ ꯃꯇꯥꯡ ꯅꯠꯇꯦ ꯅꯣꯛꯀꯗꯕꯅꯤ ꯅꯆꯥꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥ ꯃꯤꯠꯇꯒꯤ ꯄꯤꯗꯍꯟꯒꯅꯨ ꯃꯃꯥ ꯀꯞꯇꯤꯌꯦ ꯃꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤꯅꯤ ꯏꯁꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯄꯥꯈꯠꯂꯤꯕꯅꯤ ꯃꯆꯥꯅ ꯍꯥꯟꯅꯒꯨꯝ ꯆꯠꯈꯤꯕ ꯅꯠꯇꯕꯅꯤꯅ ꯃꯃꯥ ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯃꯥ ꯑꯩ ꯄꯥꯏꯒꯦ ꯁꯦ ꯅꯪ ꯕꯕꯥ ꯄꯥꯏꯒꯦ ꯊꯣꯏꯕ ꯕꯕꯥ ꯁꯅꯥꯇꯣꯝꯕꯅ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯕ ꯅꯣꯏꯕꯣ ꯆꯥꯗ꯭ꯔꯤ ꯕꯕꯥ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯨꯝꯁꯤꯗ ꯌꯧꯔꯛꯎꯀꯣ ꯕꯕꯥ ꯅꯆꯥ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯧꯖꯔꯛꯀꯦ ꯐꯔꯦ ꯏꯆꯥꯁꯨ ꯋꯥꯔꯝꯃꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯍꯣꯏ ꯕꯕꯥ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯤꯍꯨꯜꯗꯨ ꯆꯣꯡꯉꯛꯏ ꯃꯉꯥꯎ ꯊꯤꯕ ꯃꯥꯒꯤ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯛ ꯋꯥꯅ ꯁꯥꯟꯅꯈꯤꯕ ꯄꯨꯝꯕ ꯃꯤꯀꯨꯞꯁꯤꯗ ꯀꯥꯎꯈ꯭ꯔꯦ ꯐꯈ꯭ꯔꯦ ꯋꯥꯖꯔꯝꯕ ꯄꯨꯝꯕ ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯩꯊꯩ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅꯕ ꯊꯛꯅꯕ ꯂꯣꯏꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯖꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ ꯑꯟꯅꯣꯟ ꯅꯝꯕꯔꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯥꯏꯈꯠꯂꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯣ ꯕꯣꯛꯁꯤꯡ ꯀ꯭ꯔꯣꯁ ꯑꯣꯖꯥ ꯑꯗꯨꯅ ꯃꯥꯅꯤ ꯀꯅꯥ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯔꯤ ꯇꯧꯖꯈ꯭ꯔꯒꯦ ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ ꯑꯗꯣꯝꯒꯤ ꯑꯉꯥꯡꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯌꯥꯝ ꯊꯤꯅ ꯐꯣꯟꯕ ꯅꯠꯇꯦ ꯁꯥꯟꯅꯕꯗ ꯃꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯀꯅꯥ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯅꯗꯤ ꯑꯗꯨꯝꯅ ꯐꯨꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯣ ꯁꯣꯝ ꯈꯪꯕꯤꯗ꯭ꯔꯦ ꯑꯩ ꯃꯤꯁꯛꯇꯨ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯉꯥꯟꯕꯅ ꯑꯩꯒꯤ ꯏꯆꯥ ꯗꯥꯏꯅꯦꯜꯕꯨ ꯑꯗꯨꯛ ꯊꯤꯅ ꯑꯣꯖꯥꯗꯨ ꯅꯣꯛꯇꯨꯅ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯔꯤꯇꯥ ꯃꯥꯅꯤ ꯑꯩ ꯔꯤꯇꯥ ꯑꯗꯨꯒ ꯆꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅ ꯁꯣꯛꯇꯨꯅ ꯂꯩꯔꯒ ꯃꯃꯥ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯣ ꯑꯣꯖꯥꯗꯨ ꯃꯔꯧ ꯂꯩꯅ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯜꯂꯕꯗꯤ ꯈꯣꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯤꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯆꯨꯝꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯗ ꯇꯥꯟꯅꯔꯨꯗꯅ ꯆꯤꯛꯀꯗꯕ ꯅꯠꯇꯦ ꯃꯃꯥꯡꯗ ꯔꯤꯇꯥꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯔꯤꯇꯥꯗ ꯀꯣꯏꯆꯤ ꯀꯣꯠꯂꯤꯕꯅꯤ ꯑꯃꯁꯤꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯅ ꯈꯪꯂꯤꯕꯨ ꯃꯤꯒꯤ ꯐꯠꯇꯕ ꯈꯟꯕ ꯁꯤꯈꯛꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯍꯟꯗꯤ ꯐꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯁꯨ ꯂꯩꯇꯕ ꯑꯣꯖꯥ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯔꯒ ꯑꯩꯅ ꯀꯤꯅꯤ ꯁꯤꯅꯤꯅꯦ ꯉꯥꯟꯕꯗ ꯁꯦꯡꯅ ꯍꯥꯏꯌꯨ
ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ? ꯄꯪꯉꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯨ ꯍꯥꯏꯐꯦꯠ ꯈꯪꯗꯕ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯦꯠ ꯐꯦꯁꯇ ꯂꯦꯗꯔ ꯇꯣꯞꯄ ꯍꯥꯏꯕꯗꯨ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤ꯫ ꯆꯥꯅꯤ꯫ ꯍꯦ, ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥ? ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯍꯟꯕꯒ ꯁꯥꯏ, ꯃꯗꯨꯅ ꯅꯣꯏꯗ ꯀꯔꯤ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕ ꯁꯥꯏ꯫ ꯑꯩ ꯔꯤꯇꯥꯅꯤ ꯔꯤꯇꯥ, ꯅꯪꯒꯨꯝꯕ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯤ꯫ ꯍꯥꯏꯗꯣꯔꯛꯏ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯒꯤ ꯐꯠꯇꯕ ꯊꯕꯛ, ꯃꯤꯑꯣꯏꯕꯅ ꯑꯁꯥꯎꯕ ꯂꯣꯏꯅꯔꯕꯗꯤ ꯑꯐ ꯐꯠꯇꯦ ꯈꯟꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯇꯨꯡꯒꯤ ꯈꯟꯗ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯅ ꯇꯧꯖꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗ ꯍꯥꯏꯗꯣꯔꯛꯏ, ꯐꯣꯡꯗꯣꯔꯛꯏ ꯃꯇꯝ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯊꯝꯂꯨꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ꯫ ꯑꯣꯖꯥꯗꯨ ꯅꯣꯛꯇꯨꯅ, ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯤꯅꯤꯅꯦ꯫ ꯑꯗꯨ ꯈꯪꯖꯤꯜꯂꯨ, ꯀꯥꯟꯅꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯀꯅꯥꯗꯨꯅ ꯑꯃꯨꯛ ꯇꯧꯔꯒꯦꯔꯥ? ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠꯀꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ, ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤ ꯈꯔ ꯇꯥꯔꯛꯏ꯫ ꯑꯌꯦꯡꯕ ꯑꯃꯗꯤ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯅꯤꯡꯉꯝꯗꯅ, ꯃꯥꯅꯤ, ꯅꯪꯗꯤ ꯃꯤ ꯐꯠꯇꯅꯤ, ꯅꯪꯅ ꯑꯩꯒꯤ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯆꯞ ꯂꯦꯞꯄꯤ꯫ ꯍꯧꯅꯔꯨꯕ ꯇꯧꯗ ꯆꯤꯡꯊꯔꯛꯏ ꯃꯤꯠꯀꯤ ꯄꯤꯁꯨ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯑꯣꯠꯂꯔꯤ ꯉꯁꯤꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯤ ꯅꯤꯡꯁꯤꯡꯗꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯑꯀꯟꯕ ꯅꯣꯡꯂꯩꯒꯤ ꯁꯥꯎꯟꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯏ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯐꯝꯗ꯫ ꯀꯥꯎꯈ꯭ꯔꯕ ꯎꯠ ꯑꯣꯟꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯅꯤ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯁꯥꯎꯝ ꯑꯁꯤꯅ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗꯗꯤ ꯀꯥꯎꯈ꯭ꯔꯕ ꯇꯥꯔꯛꯎ ꯌꯥꯈꯤꯗ꯭ꯔꯕ ꯃꯤꯠꯀꯤ ꯄꯤ ꯇꯥꯔꯛꯏ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯈꯖꯥꯏꯊꯛꯇꯨꯗ꯫ ꯗꯗꯥ, ꯑꯩ ꯍꯤꯡꯅꯤꯡꯉꯤ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ ꯗꯗꯥ꯫ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ, ꯁꯦ ꯑꯩ ꯂꯩꯁꯤꯗꯤ, ꯅꯪ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ, ꯑꯩꯅ ꯅꯪꯕꯨ ꯀꯟꯒꯅꯤꯌꯦ꯫ ꯏ ꯏꯇꯩ ꯇꯩꯔꯕ ꯃꯆꯤꯟꯗꯨꯗ ꯃꯣꯃꯣꯅꯣꯛꯅ, ꯑꯁꯦꯡꯕ ꯑꯩꯕꯨ ꯀꯜꯂꯛꯎꯀꯣ ꯗꯗꯥ꯫ ꯅꯨꯄꯥ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ, ꯗꯗꯥ ꯂꯩꯁꯤꯗꯤ, ꯁꯦ ꯀꯔꯤꯝ ꯇꯧꯔꯣꯏ꯫ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯝꯗꯨꯅ ꯇꯝꯄꯥꯛꯇ꯫ ꯗꯗꯥ, ꯑꯩ ꯋꯥꯔꯦ ꯗꯗꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯂꯩꯍꯥꯎ, ꯁꯦ ꯃꯤꯠ ꯄꯥꯡꯉꯣ꯫ ꯃꯃꯥꯏꯗ ꯈꯨꯄꯥꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯊꯥꯏ꯫ ꯁꯦꯕ ꯗꯗꯥ ꯂꯩ, ꯅꯪ ꯃꯤꯠ ꯄꯥꯡꯉꯣ, ꯁꯦꯕ ꯗꯗꯥ ꯂꯩꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ ꯅꯨꯄꯥ ꯑꯗꯨ꯫ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯄꯦꯟꯅ ꯀꯞꯆꯩ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯊꯧꯗꯣꯛꯁꯤꯡꯗꯨ ꯊꯃꯣꯏ ꯁꯣꯛꯈꯤꯕꯅ ꯋꯥꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯣꯟꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯐꯥꯎꯔꯤ ꯃꯇꯝꯗꯨꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥ ꯈꯨꯗꯤꯡ꯫ ꯂꯥꯏꯔꯕ ꯁꯪꯒ ꯂꯩꯇꯕ ꯆꯨꯁꯣꯟꯕ ꯑꯣꯏꯔꯨꯕꯅ ꯃꯇꯝꯗꯨꯗ ꯄꯥꯡꯒꯜ ꯊꯣꯛꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ ꯃꯗꯣꯝ ꯆꯩꯅꯥ ꯈꯥꯡꯈꯤꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯈꯤꯕ, ꯀꯔꯝꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯈꯪꯈꯤꯕꯅꯤ ꯃꯇꯝꯗꯨꯗ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯊꯋꯥꯏ ꯆꯥꯛꯅ ꯂꯦꯟꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯕꯨ ꯁꯤꯡꯅꯗꯨꯅ ꯂꯩꯈꯤ, ꯃꯥꯒꯤꯁꯨ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯉꯁꯤꯗꯤ ꯅꯪ ꯅꯥꯛꯇ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯋꯥꯕ, ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯅꯪ ꯌꯥꯎꯗ꯭ꯔꯦ꯫ ꯅꯪꯗꯤ ꯅꯪꯒꯤ ꯁꯪꯁꯥꯔꯗꯨꯗ ꯆꯠꯈ꯭ꯔꯦꯀꯣ, ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯩꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯔꯣꯏꯀꯣ꯫ ꯅꯪꯗꯤ ꯑꯩꯅ ꯎꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯀꯥꯎꯈ꯭ꯔꯕ ꯅꯤꯡꯁꯤꯡꯕꯗ ꯇꯨ ꯆꯣꯡꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯁꯤꯗ ꯅꯧꯍꯧꯅꯅ ꯎꯔꯛꯏ꯫ ꯑꯩꯅ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯆꯠꯅꯤꯡꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯐꯨꯝꯗ ꯂꯥꯜꯂꯤ, ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯃꯨꯛ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗ, ꯈꯨꯝꯒꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ, ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ
ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ